ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯊꯪ ꯎꯅꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯁꯤꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯎꯅꯈ꯭ꯔꯦ ꯁ꯭ꯄꯤꯀꯔꯅꯁꯨ ꯁꯣꯠ ꯄꯦꯠ ꯂꯥꯎꯗꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯃꯔꯤ ꯎꯅꯗꯨꯅ ꯋꯥ ꯇꯥꯅꯈ꯭ꯔꯦ ꯆꯠꯂꯤꯕ ꯁꯦꯟꯕꯥ ꯆꯍꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯔꯨꯛꯇ ꯑꯣꯚꯔꯗ꯭ꯔꯥꯐ ꯇꯥꯔꯛꯄꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯅꯕꯒꯤꯗꯃꯛ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯤꯕ ꯑꯁꯤ ꯁꯃꯨ ꯃꯅꯤꯡꯗ ꯄꯦꯅꯥ ꯈꯣꯡꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ NPDFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯄꯝ ꯁꯃꯨꯉꯧꯅ ꯀꯔꯦꯝꯅꯈ꯭ꯔꯦ amadi hauzik lamdam asida tuition tawbagi chanabi ama lakliba si school gi ojasing amadi mahairoi ani gi marakta achetpa mari leinaraktabagi achauba khudam amani haina nepram bihari na haikre Times of Manipur gi Manipuri pawmiyeng tabiriba mayam punumapu hanba maktada ASHAPRIYA na taram nokchari ngasigi maruba pawsing miyamda santokna pizari BJP na luchingba chungsin na balangak asigi manungda pena daba leinabaga loinana luchingba sindok na ba changsin nariba lalongda nampak tanaduna akan malalong changsin balepnadri New Delhi da hauzik lairiba Chief Minister N Biren Center gi luchingba sing mathang unaba leptri ngasi su Prime Minister Narendra Modi unakre New Delhi gi Bhavan Cultural Center gi holda pangthokliba Niti Aayog ki mangarak suba Governing Council gi meeting da Chief Minister N Birena Saruk yaba hek loibaga Prime Minister ga unakibani haidi unabadu da Chief Minister N Biren gi maikaidagi Manipur da hauzik oriba political amadi sentum gi maramda marik chumna paudamki ningsing bayabadi Chief Minister N Biren na ngarang Union Minister Rajnath Singh amadi Nirmala Sitharaman unabata natana nahan Ram Madhav amadi Kiran Rijiju unaduna hauzik oriba Manipur lengak manungda thokliba wathok singgi maram marik chumna paudambaga loinana Center na tongan ba loisang singgi ahenba senthang pibinaba amadi hauzik paikhaliba chawkot thoranggi thabak singda athubada loisinaba honabada ahenba mieng changbinaba wafam sing taksin khiba leikrabani Nakalamaromda luchingba sinbagi wahauda nongmagi mathi fongba hengalakliba luchingba sinbagi wathok asiga mari leinana hauzik New Delhi da laiba Manipur Legislative Assembly gi Speaker Y Khemchandsu Sotpet Laudabida ngarang numidang Center gi luchingba mari BJP gi National General Secretary Ramlal National General Secretary North East in charge Ram Madhav North East ki Journal Organizing Secretary Ajoy Jamalwadi Union Minister of State Palhada Singh Patel unaduna wari sanakre haidi Cheragasida BJP gi chungsina balangak asida mapang oriba NPP gi MLA mari nasu ngarang party gi National President Conrad Sangmaga unaduna oirakliba Manipur gi rajniti gi mayol asida karamba firep laugadagi haina kok chungsinakre ngasi BJP gi National President amadi Union Home Minister Amit Shah unanaba sem sakre hairi amaromda luchingba sinbagi wahauda nahan makai laingak thauda kauthoktuna Delhi gi luchingba singi yaka ngaiba chanakhiba amasong magi yaifanaba wanomba chatluba BJP gi chungsinaba laingak asigi luching purel N Biren Manipur Legislative Assembly gi Speaker Y Khemchan amadi Minister amasong MLA sing ngasi nongmanini gi manungda Imphal da thunglaragani ngasi nungthil pung ani helakpada chungsinaba laingak asigi wangang noisu oriba Education Minister TH Radhesham amadi Lamsang Kendra gi MLA Rajen Imphal da thunglakre Airport ta Tom TV ga khanana unaba amada MLA Rajen na hauzik laingak ki luchingba sinbagi wafam leite hauzik lairiba apikpa issue asidi imung manunggi issue ne Chief Minister ngasi nongmanini asida Imphal da thunglaragani haiki lairiba rajnitigi political situation maruina aikoigi BJP gi manungda lai national leaders singna yamna thuna athuba matamda aikoi solve torgani loinana sarkar si leader sinbagi aikoi adugumba amata center leader singda leite Chatliba senba chahi asigi ahoba sarukta overdraft tarakpagi matangda thigatnabagidamak Manipur Government ke Principal Secretary V Vunlun Mangna Chairman oiba miyoi ahumna saba Enquiry Committee asina marik chumna thigatpa ngamgadoribra Power yaudaba committee ge enquiry di samu maningda pena khongba taduna tokane Madugi mahuta the Commission of Enquiry Act 1952 gi makhada High Court ki retired judge amana luchingba awangba thaki committee na thigathanbiyu Wafam asing ase Manipur Press Club ta paumi singa unaba amada Manipur People's Democratic Front ki Secretary Sapam Samungongna phongdokibani mahakna makha tana laibaki luraba tanja asida mayon sinduna masak thokpa thabak paikhatpagi mahutta Mantri Sindok Sinjin amadi fam munabagi wakhalda luptuna lairiba asi laibak praja singi laibak thibani
Karigumba Indian Constitution ki Article 355 ki makada lamdam asida President Rule thamjilaklabadi Sarkar asina kari tauba ngamgadoribano. Manipurna maning tamba laibak ama oiringaida Prithvi ki laibak ama tadagi sendol leiramde. Adubo Indian Union da tillaba matungda sel thungi awaba asuk yamna mayok naribasi munna khantaba darkar lai haiba wafam phungdokhi. 74 crore divisit tare haidana sarkar sigi manungda Chief Minister na Cabinet Minister Works Finance na maran siba adagi Finance na Works na Chief Minister na maran siba amana amabu maran sinadana leireba Manipur people no different gi mai dagi thamjari badi ngasai maran siriba se masi amana amada maran sibam thokte aduga masigi lupa crore 274 crore se si divisit abagi daita se Council Minister Cabinet Mantri Tarama Toy, including CM Moy Taragani to in a diet logadani. Aduki Matakta Hena responsibility fixed over the Kanan Waimatan Finance Puriba, Principal Secretary or Commissioner or Under Secretary, Deputy Secretary, under the SO. Finance ki Puriba staff sing a more responsibility fixed over the money. Nakalamaromda class 10 dagi horaga postgraduate loiraba masagi chahi taranipan gi mathakta leiba lamdam asigi thabak fangdriba satra naharol singidama akaknaba unemployment allowance ki thorang paikhatuna horakliba satra naharol singbu henna matik chaba miyoi amamam ohenbada mateng pangnanaba sarkar gi pukning chingsilakle thorang asigi manung chana sarkar asina class 10 amadi 12 pass toraba satra singidama thada lupa lising ani aduga Graduate tagi postgraduate fawbo loiraba satra singdana thada lupa lising ahum pinanaba wafum phongdoki loinana asigumba thaurang asana youth are the pillar of the nation haina makhau pongna lauriba adugi asingba wahanthok piba ngamgani haina samu ngauna pawgi mifam aduda makhata na phongdoki Manipurda lairiba talents lairaba yamna unique oiba ko youth singa se maseda mogi encourage oiba adumi scheme paikhatpa matamda Manipurda sahi kungi matungda Prithvi da top Santi leiba Chokatpa talented oiba youth mayamam leineba Naharol gi oiba sanabagi kari scheme mayamama paikhatle however unemployment oiraba youth thona leiraba yamni skillful oiba aduguma youth singa se sigi damakta di ngasi bawi manungda Bharat Sarkar na su Bharat ki oina paikhatte aduga Manipur su Manipur gi oina Asi wangdo matamating lekiba Manipur Sarkarna paikhatte aduna koigi Manipur Democratic Front gi mai dagi Manipur Sarkar da appeal tawjari Thokaning daba thodok sing thoktanaba District Police Thawalna lokhalakpa checking tharangi saruga moina Thawal Police Station ge manung chanba khangabok khayal labok pata Pak sanati bahumagi thabak chathakre Ayuk pong mariga minute tara mga dagi taruka minute tara mga fawba District Asigi Additional SP Law and Order TH Disorgit ki midyang makada Thawal Police Commando Thawal Police Station amadi Women Police ki apun bakangbu amana Chathakiba operation aduda punna miyoi chamriga tara mari masa masagi saktakche puthokhanduna masakhangdopagi thabak chathakhe Maduda masagi saktakche yaudaba miyoi mari makhatana Thawal Police Station da verification chatharaba tungda PR bond da thadokhe Operation aduda registration number plate yaudaba Yamaha Ray Jet amadi Yamaha F Jet 16 ama fagat pangamki Nakalamaromda Khongjom Police Station Thawal Police Commando amadi Women Police Station yapun bakangbu amana Wangjing Sabal Chekon Lekai da Labor PBS Plywood Factory da search operation chathake Ayok pung taren makhai digi hauduna chathakiba operation aduda nupi kulhumdoi nupa mari lokhatuna Khongjom Police Station da verification chatharaba tungda PR bond da thadokhi Hauzig lamdam asida tuition tawbagi chanabi ama laklibasi school singda oza amadi mahairoi anigi marakta achepa mari leinaraktabagi achoba khudam amani haina Nepram sagai apokpa thawalluki president Nepram Bihari na haikre ngasi sagolban sayangda leiba usha bawanda pangthokiba Nepram sagai gi oina handak pangthokiba bosem kosem amadi CBSE na loba class 10 amadi 12 ki parikha da mangwak na fanglakraba mahairoi sing pungning thogatpagi thoram aduda N Bihari na makhata na haikhe Ngasigi lengang na oza loba matamda certificate khakyeng laga oza loba gi hainabi asi thadopiyo haiki matungda Manipur sangapa yana ba koi hona batai sinjak chumdre sinjak chumda bise koi chengdo batai ado orbadi sajen to batai
स्कूल ने ना हेक्ट ग्रांट पिसम यादे मागी स्पेसिफिक नॉर्म्स लेरिबदो nga kanda akoina school si recognize tawdabne ba adu my area operation jo koi khangadabne ba gari rom da school yang khai rom le re chau chau na sagal laga paisa tan ba moin le re ba masi ju chum de hai na I sum khanjai adu na koi yamna moderate oi ba mo da koi school si lingkhapa chumi control to bu chumi hai na thamjage Lamlai Kendra gi social worker Achoibam Deven Singh gi sentang makada Lamlai Kendra Youth Development Committee LKDC na sinduna chahi asigi oina class 10 amasung 12 parikha da mark wangna fangduna mai paglakraba mahairoi singda achamba khudol piduna pungning thawatkhre ahan boina Lamlai Kendra gi manung da laiba afaba mahairoi singda mana yenthokpagi thoram Lamlai Municipal Council gi chairperson RK Memi Laima social worker Achoibam Deven LKDC gi president Ningthaujam Somendro LBMCC gi president Laifram Romita Laima amadi LKHADC gi president Rekhupsam Ranglana athoba mithung lensing oina sarugyakhi thoram aduga mali leinana social worker Achoibam Devenna Lamlai Kendra gi manung chanba mafam singda lairiba mark wangna fanglaklaba mahiroi singda pongning thaugatpa oina achamba mana asi khusinabani mahiroi sing asigi manungda Kendra sigi manung hanjinba khungang 15 dagi mahiroi kayamasu yaurakpasi nungaiba poi haiki lai hai ba masing satra satjing adu mating hengkatna ba mogi inward ama pina ba with family with koi lamai kendra labor parjaji no koi message ama pijabani koi tawri se hatak sina ahan mani basi maru ina pangthoi se akoi gi kano lamai kendra youth development committee na mapung oiraga si pangthok sabani Ain na thingkraba lalholup RPF PLA gi lanmi ani ngarang numidang wairam Imphal West Commando gi team amana fare hairi faraba mioi ani adudi Ithai Bazar Maning Lekai degi Hauzik na Kaisam Thong Top Leirakta Leiba Oinam Umajit Chahi Kuntaret Apokpa Leikidraba Oinam Deven Amadi More Forest Gatagi MD Saddam Chahi Kuntaruk Apokpa Muhammad Abdul Kalam Kawi Hairi Police tagi fangba paugi matung inna Uripog Rims Lambi aduwaida chingnaningai oiba mioi khara chathok chasin tawre haiba akaknaba pau fangbadagi mafam aduda Imphal West Commando gi team amana changsilubada Suba Hospital mamangdagi Oinam Umajit fabangam kibani mahakna Makhatana Haidorakbagi Porongpat Thawan Thaba Leiraktagi Muhammad Saddam Phagat Pangamkhi Makoi Anibu Makhatana Wahang Pahong Chathabada Makoi Animal Club Asigi Anoba Kader Singh Recruit Tawbagi Thabak Tawba Miyoini Ing Lesing Ani Tara Tarukta KH Roman Kawba Miyoy Amasu Recruit Tawduna Club Asigi Self Child Captain Pravin Kawba Amada Sinaki Haiba Khangmangamle Hairi Makoi Anidagi Mobile Handset Ani Aadhaar Card Ama PAN Card Ama ATM Card Ama recover Tawki Makhatana Ain gi oina thabak sing lokhanaba Imphal Police Station da sinakre hairi Yairipok Police ki akaknaba kangbu amana ngarang ayu pung 13 ram taba matamda Yairipok Bazar gi koibada thiba humagi thabak chathabada nupi ama yauna miyoi ani mayai kaba nisagi polam single loinana fagat pangamle hairi fagalaba miyoi sing adudi Yairipok Bazar dagi singamayum Jawed Saha apokpa Majahar amadi singamakha lekai dagi singamayum Norida chahini futaret Mapuroiba Nasimuddin Kawi Fagalaba Jawed Sahadagi WY tablet kunmari aduga Norida dagina SP tablet chaniga kunmari N10 tablet chama WY tablet chaniga maudra taret amadi number 4 gram taranithoi fangle hairi Meghalaya dagi huran kiba I-20 karama Thobal District Police ke kambuna fagalaba matung Meghalaya Police ke kambuda sinakre Meghalaya Police na mangkiba gari adu Manipur da pusingkre haibagi pau Manipur Police ta pirakpadagi chatarakiba thizin humjamagi thabakta Thobal Police ke kambuna gari adu Wangjing Sorok haibam lekai da leiba Ningthaucham Syamo kauba miyoi amaga loinana fagat pangamkibani hairi fagalaba gari adu ngarang Thobal Police ke kambuna Meghalaya Police ki team amada khusinakre hairi paugi marthana te break amatang lauzari Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, Local, National, International, Sanabungi Paugdam, Mahiroi Singinamak, Maitai Mayekda, Akanana, Mapung Faraba Pau Singba, Lamjingba Times. Isa Isagi Pau se Thadariba Hawker Singda Haibiraga, Lobiba Yaragani.
Manipur ki ahanba private satellite channel Tom TV Times of Manipur Cable TV service athuba matamda hauziragani. Lamjingba group ki unit ama oiriba Tom TV cable networking service ki distributor kharasu pamjai. Hena kupamarol gi damak Nagamapal Rims Road Nityananda Temple manakta laiba Lamjingba group ki corporate building natraga ikhugi mobile number 8132089758 asida contact tawiru. Khudong chaba si manghanbiganu. Break ki matungda mayam utaram nokchari makadawa pau pizari. State amadi central gi lengak na ana layeng gi lamda miyam gi aifanaba lupa lakh manga fawba piba Chief Minister gi haksel gi tengbang CMHT amadi Ayushman Bharat na chingba hogdokrabasu chingi manung hanjinba mafam singda leiba anaba kayadi khangdabana natraga lamjing binaba leitabana khudong chaba kayasi phangmangamdana leiri. Nungba subdivision gi mukta namdal khuldagi matam sangna naduna leiraklabi nupi macha amagi Tom TV gi khanaba paudamama. Tamenglong district ki Nungba subdivision gi makhada laiba mukti namdai khuldagi Laikhidrabad Tadulung Kamai amadi Sikimlui Kamai anigi sahi kungani thoi khakta ngairibi machanupi Kungliang Lai Kamai Bisnupur High Secondary School da class 12 asta tamlibini. Mahakpu pokpi mamana machanupi Kungliang Lai Kamai koki laina amana nare haiba Chahi tarani thoi muki mamangdagi khanglak khibadagi leita lairatna thallaba makhoigi punsida achouba ahongba ama lakhi sel leitabana machanupi gi anaba matam chana layeng hoba ngamkhide kungliang lei kamai anaba asi leijarabasu tawrubada pukning changba honaba kanba nupi macha ama oina horakhi adubu ngasidi kungliang lei kamai anaba asina maram oiraga masagi phibam nongmagi soksilakle haina kapna paudam lakhi Isanupi ki layong asi ahanbada kok sikpa haksang pangthaba aduga akonbada orai kok kana sikpa asi haukiba chahi tarani thoidagi ngasi fawba chahi amada humlak kumba hawi adubu khwaidagi sathina kok sikpagi thogdok asi class 12 ki exam ki nini chanba numita exam tharingai da hauki masanupi bu rimsta haukiba 2018 October ki tarik 16 ta laying naba pukhatpada doctor singna brain da akanba laina na nare haiduna Ardus laboratory Porompata CT scan amadi MRI launanaba hairakhi test tawroba matungda lupa lakh mari manga changadaba operation ama tawdaba yaroi hairakhi mahakpu Silchar Medical College amadi Silongda puduna laying lure adubu kanaba laite doctor khudingmakna operation tawnanaba hairi haina mamana paudam lakhi Naigrims ki doctor singna khudakta operation tauba yaroidaba maram kharana tha ama hidak charaga laikhisi haiduna tha ama hidak charaba matungdagi haujikna amuka hena soksile haujikti isanupi asi apai ba pochei langba haurakpadagi yodhingna pullaga marak ta thamli 2009 da pangthokiba metric ki changyengda first division da yaurakhibi kungliang lei kamaigi manau nupi Gailumliu Kamainasu Masegi Anaba Asigidamak Pukning Nuaitana Tamlai. Aisu handaki metric exam thabada first di lawe adubu ekhoi iche nabadina matha chathaningai ngamdraga laibane aduna miyamna nuksibiragam mateng pangbiningai hajabne Ngasi kungliang lei kamaibu Senapati District Cycle Subdivision da laiba Kamu Koireng Primary Health Center da lining laishon gi oiba layeng pathapna hauzik layeng duna yamna wana leiri imung manung ki mioi singna lainga ki mari leinaba sing civil society singna mateng tobiduna masanupi gi punsi kanba pamhauri Manava khunai amagi damak Sarkana paikhalak liba chawkhat thorang sing asi chingi manung hanjinba mafam sing asidadi ngasi maksu phangdana leiri mapa laikhidraba matung mamana wana hona jaduna masagi areiba manchang sing kairaga macha sim gi phanabagi damak Manipur da leiriba hospital amadim mapanda leiriba hospital sing asida chattuna yenglurabasu ngasi maksu kanaba phangdana leiri Medical science na asuk chawkhalaba matam asida makhata na layeng naba sel leitabadagi mafam asida changjafam lawduna macha asi farakani haibagi asada ngasisu isorbu parthana tawduna layeng pathap chathari
पाउदम जरिबा सनागा लोइनना वीडियो जर्नलिस्ट ब्लेसिंग गामई टाइम्स ऑफ मणिपुर कामु कोइरेंग रास मेडिसिटीना चाही खुदिंगी जून थादा पांगथोक्तुना लाकपा रास इंटीग्रिटी वीक चाही असिगी ओइना ngasiदagi hogdokre ngasidagi hapta ama chukna chathagadaba palan thoram asiga mari lenena hospital asigi chairman haisrajen na haikibada chahi khudingi oina june july hairiba tha asi ayamba matamda leibaki irang thokpa amadi charangnaba matam oigale hairiba matam asida ana ayeg yawrakpa matamda micham miyamna layengnabu honabada aduki matik awaba mayoknai pumna makasigi yenglaga amadi june 19 integrity day thorangu mari lenena hairiba ras integrity week asi palan tawani पालन असिगे अरोइबा नुमेट जून 22 दसु लमदम असिगे मियामगे मिट नाकोंग ओरिबा पाउमी सिंग अमदे पाउमी सिंग इमुंग मनुंगे मियोय सिंगी ओइना अखनबा लेमना लायंगबगी खुदोंग चाबा पीगनी हाइखे ओपीडी यंग मतोंदा ओपीडी जुमा फ्री नि ओपीडी यंग मतोंदा फंगबा फाइनिंग दुगी मतोंगेना ऑपरेशन तोबा दरकार लेबसिंग दो कराय बबो तोबा यागे से एग्जांपल कोइना यामना मेजर ओबा केस दे कोइ दर मीडियम ओबसे सिजरन सेक्शन तौतारा अंगाउनबो अदुबो कोइ फ्री दौन से अपेंडिक्स नारे अपेंडिक्स तौर इवन गोल ब्लडर बबो कोइ तौनबो प्लान तौर अदुमाइन तौना फ्री द ऑपरेशन तौबि पोने कोइ दो अदु थंगै सेंगबुदि इन्वेस्टिगेशन अमदि मेडिकेशन मैम दुदि इसा इसा इंडिविजुअल अरेंजमेंट तौबि बता हारि रिपोर्ट खरसे हौखिबा इंग कुमजा लेसिंगनी सुपना अमगे जून थागी तांग 19 दा लमदम असिगे अपुनबगी सक्तमदा सिंगनरखिबा दुगी मायोक्ता चंगसिनखिबा खोंजंगदा थवाइना पोंथा पिखिबा अथौबा अथौबी 19 गी खुबम ओइरिबा केक्रुपाता इम्फाल म्युनिसिपल कॉर्पोरेशन सोशल अपलिफ्टमेंट वेलफेयर ऑर्गेनाइजेशन अमदी अपुनबा मतम इसै कांगलोप अमेकी थौमी सिंगा खुसमनादुना लमतु सेंगबगी थौरम ngasiदगी हौख्रे लमतु सेंगबगी थौरम अदुदा सरुयाकिबा सोवोगी प्रेसिडेंट खेतमयुम उमेशना लमदम असिबु मितोपकी खुयादा चनखिबा यारोय हाइना चंगसिलखिबा खोंजंग अदुदा लेखिद्रबा कंगलै अथौबा 19 अदु ngasisu लमदम असिगी मियामना अमदी ngasiगी मिरोलना थमोइनुंगदा चेतना थागोनदुना लेबगा लोइनना इकाई खुमनरी हाइबगी खुदम अमा ओइना ngasiगी लमतु सेंगबगी थौरमसी पांगथोकपने लमतु सेंगबगी थौरमसी हयेंग फावबा चथगनी हाइना फोंदोके थवाइना पंथा ओइग्रबा अथौबा अथौबी 19 गी मफम असिदा अखोइना सेवा तौब ngमजाबायबसी इम्फाल म्युनिसिपल कॉर्पोरेशन अमदी शो अनिगी ख्वादिगी लाइबुक फबनी अमसुंग लेबाक मियामदसु सुगुम्बा जून 19 असिदा अखोइगी इरमदम असिगी दमकता थवाइना पंथा ओइग्रबसिंगदा अखोइ हाइकत लेकत तंबीबा अमसुंग अखोइ पुन्ना सुंबा थवाइ याव पुन्ना यावमिना बायबसे अखोइगी इरमदम असिगी इरैसा अमा ओइना अखोइ मासी अखोइगी दायित्वनी हाइबगी वखलोनगा लोइनाना अखोइ पुन्ना चिंगजनजाबा सुगुम अदुम्बा सोशल सर्विसनी हाइना अखोइ थमजगे Greenery e-motors na puthokpa anawba makhalgi e-vehicle sing state asida fanganabagi pandamda ngasi Kaisampat Junction da showroom ama ek is policy gi convener RK Sivak Chandrana hangdokre thoromaduda e-motors ki director Saiful Islam Kazi Amuko gi president Devan Desam gi president Salam Akas MSF ki president Milan Amadi Greenery e-motors Imphal gi director A Virendra Su Sarugyaki thoromaduda Sarugyaki RK Sivachandrana paisa yamna changdaba makhalgi electronic vehicle sing phanglakpa sina aikhoida kanaba kaya piba ngamlagani pollution free ohenbatusu achawba mating oiragani ek is policy lakpaga loinana kanaraba kaya si state asidata phanganbagi mathakta atopa leiba kaya dasu phanganaba honabada changi haike matamsida pollution thoktabagi achawba podam laire and secondly mayam singsi khorsa gi port amsu laire expenditure gi port amsu laire thau gi thunge haiba ma mayam singsi ampok yaudana akoi chumna gari ma lairaga se solar dagi or battery dagi charge tawraga smain taw wipe it's a very laudable step yamna aphabani na lawi akoina laiba South East Asia gi landscape ma tongan ba business ki lakmo tamsida akoi let us not confine only in Manipur sumam se akoi gi jagyang kaina hujik lairiba mandle da सिंगबा बैटरी की सिस्टम सिस्टम से यामना उद्रे आइना सुम चचबदा शोरूम ग सोमबो उद्रे से अखोई इंडिया की साइलोम दगी पेनेट्रेट तौसलगा सिगी बिजनेस सिगी ई मोटर की सिस्टम से हौदोकु मत मोइब्रान खल्ले असम लेंगाकना आर्टिशियन सिंगबो पोनिंग थोगतपा ओइना पिदुना लाकपा कालागुरु विष्णु रावा अवार्ड लिसिंग 19 चाही असिगी ओइना Artisan Rebakanta Mahanta amadi Manipuri dance exponent Laitonzam Ibem Pishak Devida Piragani haina lauthokre Seloina lupa lak ani certificate amadi Lengyan fee yauriba award asi tha sigi kunda Assamgi Golpara district Rongzuli gi Tashil Maidanda pangthokadaba Vishnu Rava Diwaski thoramda lanthokani
Thauram aduda Assam Chief Minister Sarvananda Sonowal, Cultural Affairs Minister Naba Kumar Dole, Lok Sabha MP Queen Oza amadi atai saknairaba luchingba-sing saruk yagani hairi. Kaisamthong Kendrapu Digital Loiba Kendra ma ohenabagi pandamda Social Worker Mahesh Thaunauzamna lokhalakpa khongthangi saruk ama oina ngasi Kwakaithel Thauda Babok Leikai ngana Pithong Kwakaithel Thokchom Leikai gi lambi singda thananaba lem sing amadi badminton sanabada changdaba machang mathum sing yenthokre. Leikai adugi club singi luchingba singda polam sing adu khusinakhiba thoram aduda Social Worker Mahesh Thaunauzamna Imphal City gi saruk ama oiriba Kaisamthong Kendra gi mai ngandriba atai mafam singdasu Makhatana mai thananaba khongthang laukhatkigani hairi. Hanbagi se koi mafam huzipauda ai mafam taret muksujare mai thanjari se koi gi mafam mamang da su mafam khara thanjagre adu huzik sigi next process su koi gi media gi thong da su kai mai yam ta sena mamba koi ne khangdaba leramaga su adum haibiro adu mahesh na ngamba level bauda idum tawjage na khanjai. Lamdam asigi miyamna sakhangnaraba sumang lilagi kanglup ama oiriba Iramdam Manipur Artist Association ge Charuklak Suba Mapok Kumon Thoram ngasi Brahmapur Nahabam Bamol Lekai da leiba B Neta Chandragi mayumda pangthokre. Thoram adugi chief guest oikibi ICM gi director Dr. N Ranjana Devi amadi saknairaba hanagi lilaroi Narendra Ningombana haujek sumang lilagi honglagliba saktam gi matangda wafam kaya phongdokhi. Di apoi na sudum khangi apoi ju lamsi poi bina yam satle haba lila se tanana ba unana ba tinana ba matam phangje ba makoi se adugi marga du ni ba moina lila pu tok da tori se yam progressively sanjali ba pot asa sina aikoi na adu bokta gi di aikoi khunai sta kari pi ba ke aikoi na kari tor ba ke ga si record ama lei bum thei madugi right up ba madu sema ga thumam thei Six Foundation Day सही तरफ से काय दबा है जैसे याम सांग बनी चुम्बा आर्टिस्ट में याम आर्टिस्ट करम बनो आर्टिस्ट ऐसे वो कोई ना है तो स्वाइट की बाजार एक खूब बनाते मी अमम के और बत तमान बत टैलेंट अमनी और जब सिंगिंग के है वो जब सिंगिंग की तमान बत टैलेंट अमनी अदेगी अतो तो पा कोई नसी मिठाई थम्बिरम बा कोई निपी साबी बाहर डाले याम तो आई बा मासी अमान बा ममा से कोई याम नहीं तब्बा लेकिन हम थोड़ी बात डायलॉग में याम तो बात हम लीलास ने भी मैसेज से अकोई ऑडियंस तरी कनोनी अकोई साउजी गुजी थोइबा लेकाई वाथो सरकार की वाथो तमरीबा मियामनी कोई इशू में हमसे लीलास से याम नुंगाइना की दना फोंदोई Ningol Sintha Sanglen Handloom and Handicraft Cooperative Society haina mingthonba society ama ngasi Imphal West Lamsang Kendra gi manung channa leiba Tauthong Ayungba mayai lekai da safongkre. Thoram aduda chief guest oina saruk yakiba Imphal Finance Cooperative Thrift and Credit Society Limited ki managing director W Guneshwar Singh na matam amada ahing nongyaida fishakonda fi sabagi khonjel tanarami adubu ngasidi nomagi taba fanglaktre weaving cooperative society ama lenga ki tengbang yaudana hangdokpa ngamba haibasi yamna thaganingai ni haiki. Thoram aduga mari leinana society asigi founder Laurembam Tilothamana Lamdam asigi inat ka sago naduna laklaba Ningol singi fizet singi tung koina ngasigi mirol na amadi lakadoriba mirol gi dama ngak sel hoba amadi kalhongna bagi pandamda hangdokpa society ni haiki. Horakadorba icha singsina seasonary ba phirol kai kra mayam se ko sisu haidi mapalongi nga ta so namba seasonary aduga khoigi maitei gi oiba phiron khoigi nat gi oiba phiron singsu mang ki gadore haibagi kanjaning bagi wakhalonda ko aduga laila so haiba khoi icha su sing thabak phanghoda ba mayam su leiba ui ko siguma sisu aina kheta waraba su mateng pangna dana khoi masenje cooperation pinaraga si society sa khoi se marek mahau thok na hingba ngamna ba degi khoigi lamna khoigi mafam India gi mafam khuding mata de pithribi gi mafam khuding makta su khoigi India gi khoi Manipur gi yong se sida saba phiron si so khoina khoigi phajaba kaino sing si su utning ba ki interest adu ki mati wang na leijaba haitare ko Thayang ko dai lun ba atholi chahi pa Chahi asigi April 19 da Ramrei Eco Tourist Park ta thokiba laibok thiba thodok thokraba matong Ramrei Village Authority da lamdam asigi miyamna mateng le palaitana pangle ngasisu lamsang kendra gi manung chanba khongam pategi social worker Karamjit Arambamna Ramrei khulda chatuna Village Authority da life saving jacket kun khusinakre loinana lamdam asigi thawai gaya da achoba thodang yariba paumi singdasu life jacket sing khusinaki
लाइफ सेविंग जैकेट खुसिनबा अदुगा मरी लेना करमजितना रामराइद थोकिबा लाइबक थिबा थौदोक अदु मतुंगदा अमुक हन्ना थोक्तनबा होनबदा महाकिसु दायित्व लई खनबदगी लाइफ सेविंग जैकेट सिंग असि खुसिनबनि हाइखि पैसेंजर सिंह बोट तोंग मतमदा मोइदा कुंजा सिंगी अखोइगी मोइदा इंस्ट्रक्शन तौबीबा कईगुंबा माना खुदक्ता लित्रगसु बोट सुम हापगा चलगदी कईगुंबा खुदोंग थीनिंगाई थोरकदुर हाइगदी जैकेट से सालाउन लिसलौरगदी मसी खोइ इरोइबा हाइ होगदबसिंगददी यामना खोइ पुंसी कनबदा यामना चावबा मतेंग पांगिबा लाइफ जैकेट नि मसीबु मतम पुनमक्ता सिजनबगीदमक्ता खुंजासिंगदा लाइबा खोइ टूरिस्टसिंगदा अपील तौबियु हाइना मसीजु आई थमजगे ngase yu phone kiba pauche singda kari kari maru iba pau yaw kibage habdu mayam puna ming taminase Lamjingba Times Sel Kaitho Kiba Minister ani khakta da taishinabagi mahutta CM su dialogue from thoi gai khangam center gi yenglaga demand tawgadra natraga aikhoi gi darkar gi matung ina demand tawgadra jadumani Indian Medical Association gi khongjang saugutuna Dr. Singna pungkun mari thabak lep kadawri Jayant Kumarna Union Health Minister ga unakre Catholic School punamakta public curfew thamlagani KCP MC Sangai Express kanna honari nakananina Ram Madhav tonga unakre Famunavagi Iran state ki interest natte Manipur gi centrum gi phibam gi finance minister ga wari sanakre Pongna form nakal animak na Delhi da lobby tongnari Biren amasung Biswajit na Ram Madhav unakre Finance Minister Sitaraman unaduna state ki selthum gi matang da wari sanakre Manipur gi selthum gi phibam pumtoi toirani haibasi mangjong na haikrabani kai khangam Niti Aayog ki governing council mi fam haukre Manipur si India gi oina tourist singi safest place amani simpoiru Hayeng casualty natana atai service punamak lepkani government na har fangdabagi awaba kokhanaba agricultural policy semba mathau tai Huyelan Pau Pamunaduna leribasi miyamgi interest natte gai khangam CM Birena Finance Minister Nirmala Sitaraman amasung Rajnath unakre BJP gi lusing basing unanabagidamag Minister MLA Singh Delhi da camp tawduna leiri MPS officer singi asumba seniority list sem dabagi mayokta High Court contempt case file tawrakle Ras Integrity Week pangthoktuna anavasing OPD da lemna layangani Rajan Naharol gi thawdang Prime Minister na Manipur Sarkar gi leadership ta ahongba leiroi haina CM da thajaba pirakre ngasi Amit Shah unagani Sahi manga gi atingba thamkhraba MSSN Pawai Farm da PMGSY gi lupa crore 65 henbage thabak pithoklamle Financial year matung miyam gi sakha thorang gi thabak kana packet kadaba matamda phamunaduna leire gai khangam Overdraft tarakli basigi details sing miyam da khangan gadabani CCSK Sana Laiva Chief Minister Nongthongma Biren Sinbagi China Pung Delhi da hongkibadagi mahai Manipur gi laigak lon selthum gi khongset kinthare Minister L. Jayant Kumarna Union Health Minister unakre imungi wathokna miyam da kaiba piba sumde gai khangam Mars tha khakta da power amasung PWD na crore samri kaikhi Isel Express Financial crisis loisinaba CM na Finance Minister unakre Viren government ki wathok loisinaba central leadership ka wari sanari Lusing basing pamunari gaida overdraft ta aduna miyam wahali basi athubada solve tawdrabadi khongjang changchilagani CCSK India pumbada healthcare institution singi non-essential service sing thabak lep kadawri Iraiba development work yang paikhat kadaba matamda lengak manungda fammunabadam na tawbasi miyam gi interest natte gai khangam BJP gi national leader Marina speaker Kemsan gawari sanakre CM na Rajnath Sitaraman NPP na Conrad unakre Kumza lising ani kunmari fawbada trillion mangagi economy ohense Aroibada maruiba paw mukahna Center gi luchingba sing mathang unakhraba matung Chief Minister N Biren na ngasisu Prime Minister Narendra Modi unakre Speaker nasu sotpet laudana center gi luchingba mari unaduna watana kre Chatliba senba chahi asigi ahoba sarukta overdraft tarakpagi matangda thigatnabagidamak enquiry committee ama semliba si samu maningda pena khongbo ina thokani haina NPDF ki secretary Sapam Samung auna karemna kre amadi hojik lamdam asida tuition tawbagi chanabi ama lakliba si school singda oza amadi mahairoi ani gi marakta achetpa mari leinaraktabagi achobo khudam amani haina Nepram Bihari na haikre
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯁꯥꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ